ꯃꯤꯠꯌꯦꯡꯗꯔ ꯆꯣꯏꯊꯣꯛꯄ ꯋꯥꯈꯜꯗꯔ ꯂꯥꯛꯁꯤꯟꯅꯕ ꯀꯔꯤ ꯏꯍꯨꯜꯕꯨ ꯄꯨꯅꯔꯤꯕ ꯀꯔꯤ ꯁꯨꯔꯕꯨ ꯌꯦꯛꯀꯗꯕ ꯃꯔꯣꯜ ꯊꯣꯛꯇ ꯃꯔꯣꯜ ꯃꯃꯤ ꯑꯣꯏꯅꯤ ꯁꯥꯍꯨꯝꯇꯃ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯄꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯤꯅꯨ ꯃꯥꯒꯤ ꯆꯦꯒ ꯐꯣꯟꯒꯗꯣ ꯐꯠ ꯐꯠ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯥꯗ ꯕ꯭ꯂꯦꯁꯤꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯊꯨꯅ ꯆꯪꯂꯦ ꯇꯤꯡꯉꯛ ꯃꯉꯛꯅꯅ ꯂꯩꯔꯝꯕ ꯑꯅꯤꯗꯨꯁꯨ ꯃꯤꯠꯐꯝꯗꯨ ꯁꯠ ꯁꯠ ꯍꯣꯡꯅꯩ ꯑꯗꯨꯕꯨ ꯈꯣꯡꯐꯝꯗꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯅꯗ꯭ꯔꯤ ꯅꯨꯄꯤ ꯃꯥꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤꯗꯤ ꯊꯃꯣꯏꯅꯤ ꯉꯁꯤꯁꯨ ꯈꯧꯔꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯩꯔꯝꯗ ꯂꯥꯞꯊꯣꯛꯇꯨꯅ ꯃꯥꯡꯈꯤꯕꯅꯤ ꯅꯨꯄꯤ ꯃꯥꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯕꯒꯨꯝ ꯅꯨꯄꯥ ꯃꯥꯁꯨ ꯑꯉꯥꯎꯕ ꯑꯣꯏꯈꯤꯕ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯀꯥꯡꯕ ꯉꯝꯗꯦ ꯅꯍꯥꯟ ꯃꯦꯇ꯭ꯔꯣꯗ ꯁꯨꯡꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯊꯃꯣꯏꯗꯨ ꯆꯥꯛꯅ ꯈꯪꯍꯜꯂꯤꯕꯒꯤ ꯃꯔꯝ ꯍꯪꯕꯒꯤ ꯃꯍꯨꯠ ꯏꯌꯥꯡ ꯌꯥꯡꯕ ꯋꯥꯍꯩꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯈꯤ ꯈꯟꯗꯕ ꯅꯠꯇꯦ ꯀꯌꯥ ꯕꯤꯗꯥꯏ ꯄꯤꯔꯝꯕꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯉꯁꯤꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒ ꯃꯤꯠꯆꯥꯟꯅꯔꯤꯕ ꯀꯌꯥ ꯍꯪꯅꯤꯡꯕ ꯋꯥꯗꯣ ꯅꯥꯊꯩꯔꯝ ꯇꯞꯂꯞ ꯍꯪꯂꯛꯏ ꯉꯁꯤꯁꯨ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯋꯥꯍꯩꯗꯣ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯠꯇꯦ ꯂꯥꯞꯊꯣꯛꯅꯤꯡꯂꯦ ꯍꯥꯏꯅ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯅꯠꯇꯦ ꯆꯤꯡꯗꯨꯅ ꯃꯥꯕු ꯃꯥꯏꯀꯩ ꯑꯃꯗ ꯍꯨꯝꯕꯤꯈꯤꯕꯅꯤ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯅ ꯏꯟꯈꯤꯕꯅꯤ ꯃꯗꯣꯝ ꯁꯥꯍꯨꯝ ꯑꯗꯨꯒꯤ ꯁꯥꯐꯨꯗꯨ ꯀꯟꯃꯟꯈꯤꯕꯅ ꯋꯥ ꯑꯃ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯂꯝꯗ ꯅꯍꯥꯟ ꯁꯨꯝꯊꯥ ꯍꯦꯛ ꯊꯥꯖꯗ ꯃꯦꯇ꯭ꯔꯣꯗ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯃꯆꯤꯟꯗꯨ ꯊꯧꯅꯥ ꯐꯅ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯄꯪꯈꯨꯝꯗ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝꯁꯤꯡꯗꯨ ꯈꯟꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯍꯤꯡ 2-3ꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯁꯤꯟꯗ꯭ꯔꯤꯕꯅꯤ ꯇꯥꯡꯁꯤ ꯏꯊꯥ ꯊꯥꯖꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗ ꯅꯨꯄꯥꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯑꯅꯥꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯅ ꯍꯥꯟꯈꯤꯕꯅ ꯆꯤꯟꯕꯥꯜ ꯋꯥꯡꯃꯜꯂꯥꯅ ꯋꯥꯍꯩꯗꯨꯃ ꯍꯥꯏꯗꯣꯛꯈꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯀꯌꯥ ꯇꯥꯡꯁꯤꯕꯨ ꯆꯨꯝꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯅꯨꯄꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯃꯥꯅ ꯂꯥꯞꯊꯣꯛꯂꯒꯦ ꯆꯠꯂꯒꯦ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯌꯥꯗꯨ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ ꯅꯪꯁꯦ ꯅꯪ ꯑꯩꯕꯨꯗꯤ ꯀꯥꯎꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯇꯥꯡꯁꯤ ꯈꯨꯝꯗꯦ ꯈꯨꯝꯕꯁꯨ ꯍꯩꯇꯦ ꯃꯥꯂꯦꯝꯒꯤ ꯃꯤ ꯄꯨꯝꯕꯗ ꯃꯥꯒꯤ ꯃꯆꯤꯟ ꯀꯟꯕꯒꯤ ꯂꯝꯕꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯥ ꯃꯔꯥꯜ ꯂꯩꯕꯤꯒꯨꯝ ꯂꯣꯟꯊꯣꯛꯇꯕꯤ ꯍꯦꯛꯇ ꯑꯣꯏꯈꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯀꯟꯁꯤꯟꯗꯨꯅ ꯂꯩꯕ ꯁꯥꯕ ꯊꯃꯣꯏꯗꯨ ꯅꯧꯊꯔꯛꯀꯗꯧꯔꯦ ꯈꯣꯡꯐꯝꯗꯨ ꯊꯩꯔꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯐꯥꯔꯔꯤ ꯇꯥꯡꯁꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝꯕꯨ ꯈꯧꯔꯥꯡꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯥꯡ ꯊꯥꯡꯂꯕ ꯃꯤꯠꯂꯨ ꯑꯗꯨꯅ ꯏꯍꯨꯜ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯑꯩ ꯍꯤꯡꯂꯤ ꯋꯥꯃꯩ ꯑꯣꯏꯅ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯗꯨꯗ ꯄꯥꯎꯈꯨꯝꯗꯨꯅ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯂꯔꯤ ꯀꯌꯥ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯔꯨꯝꯕ ꯏꯍꯨꯜ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯆꯤꯡꯅꯕ ꯃꯇꯧ ꯑꯁꯤꯅꯁꯨ ꯅꯨꯄꯥ ꯃꯥꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 5-6 ꯑꯁꯤ ꯃꯨꯐꯣꯟ ꯇꯧꯕ ꯉꯝꯍꯟꯗ ꯃꯥꯇꯕꯨ ꯈꯟꯗꯨꯅ ꯂꯩꯍꯟꯕꯅꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯇ꯭ꯔꯤꯉꯩ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯗꯥꯡꯗꯨ ꯋꯥꯔꯤ ꯇꯧꯔꯝꯂꯒ ꯊꯪꯅꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯐꯝꯗꯒꯤ ꯃꯥꯡꯈꯤꯕ ꯇꯥꯡꯁꯤꯅꯤ ꯊꯥ 4ꯒꯤ ꯃꯇꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯦꯡꯅꯈꯤꯕ ಮಿಕುꯞꯇ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯦ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯝ ꯃꯐꯝꯗꯒꯤ ꯇꯥꯝꯈꯤꯕ ꯇꯥꯡꯁꯤꯅꯤ ꯀꯌꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯁꯤꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯌꯥꯗꯨ ꯆꯤꯛꯁꯤꯟ ꯇꯞꯂꯞ ꯍꯥꯏꯔꯤ ꯏꯃꯥꯡꯁꯤꯗ ꯂꯦꯞꯂꯗꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯏꯟꯊꯣꯛꯄꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯨ ꯑꯔꯨꯝꯕ ꯏꯍꯨꯜ ꯄꯨꯔꯒ ꯋꯥ ꯉꯥꯡꯒꯅꯨ ꯅꯨꯡꯂꯩꯅꯤ ꯍꯨꯝꯂꯤꯕ ꯊꯃꯣꯏꯗ ꯑꯩꯒꯤꯁꯨ ꯅꯪꯅ ꯎꯕ ꯑꯃꯝꯕ ꯅꯨꯡꯍꯨ ꯈꯛꯇ ꯅꯠꯇꯦ ꯐꯨꯝꯗꯨꯅ ꯑꯃꯝꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯑꯩ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯇꯥꯡꯁꯤ ꯁꯣꯔ ꯊꯤꯡꯒꯠꯂꯤ ꯄꯤꯅ ꯄꯤꯛ ꯆꯣꯜꯂꯕ ꯃꯤꯠꯂꯨ ꯑꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯕ ꯉꯝꯂꯛꯇ ꯃꯃꯥꯏꯗ ꯂꯨꯛꯊꯩ ꯀꯌꯥ ꯏꯔꯨ ꯂꯨꯔꯕ ꯃꯤꯠꯂꯨ ꯑꯗꯨꯒ ꯂꯣꯏꯅꯅ
ꯐꯣꯡꯗꯣꯛꯄ ꯍꯧꯔꯕ ꯊꯃꯣꯏꯒꯤ ꯋꯥꯗꯨ ꯃꯔꯤ ꯃꯔꯤ ꯆꯤꯟꯕꯥꯜ ꯂꯥꯜꯂꯛꯏ꯫ ꯊꯃꯣꯏꯅ ꯀꯌꯥꯝ ꯋꯥꯕ, ꯄꯨꯛꯅꯤꯡꯅ ꯊꯃꯣꯏꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯅꯪꯗꯤ ꯇꯥꯔꯝꯕ꯭ꯔꯥ? ꯍꯥꯏꯗꯣꯛꯇꯅ ꯂꯩꯕꯁꯤꯁꯨ ꯊꯃꯣꯏꯗꯗꯤ ꯋꯥ, ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯁꯤꯒꯦ ꯍꯥꯏꯁꯨ ꯈꯪꯗꯕ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯕ, ꯐꯣꯡꯕꯗꯤ ꯉꯝꯗꯕ ꯈꯪꯂꯦ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯉꯁꯤꯁꯨ꯫ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯈꯟꯅ ꯑꯗꯨꯛ ꯂꯨꯕ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯤꯕ꯭ꯔꯥ? ꯇꯥꯡꯁꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯊꯣꯡ ꯈꯪꯗ ꯐꯤꯡꯒꯠꯂꯤꯕ ꯃꯁꯥꯗꯨ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒꯤ ꯁꯨꯠ-ꯁꯨꯠ ꯇꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯥꯡꯒꯦ ꯇꯧꯔꯝꯕ ꯃꯆꯤꯟꯗꯨ ꯆꯞ ꯂꯦꯞꯄꯤ ꯀꯌꯥ꯫ ꯍꯥꯞꯂꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯃꯩꯆꯥꯛ ꯍꯦꯟꯅ ꯀꯌꯥ ꯁꯣꯔ ꯑꯃ ꯆꯤꯡꯈꯠꯂꯒ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯈꯖꯤꯛ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯅꯤ ꯐꯥꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯌꯦꯡꯂꯒ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯍꯥꯞꯄꯤ꯫ ꯑꯩ ꯑꯗꯨꯝ ꯐꯥꯔꯒ ꯊꯝꯗꯣꯏ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯁꯨ ꯂꯥꯞꯊꯣꯛꯀꯦꯅ ꯈꯟꯒꯅꯤ꯫ ꯇꯥꯡꯁꯤ ꯃꯄꯤꯗꯨ ꯁꯠ-ꯁꯠ ꯅꯥꯟꯊꯣꯛꯏ꯫ ꯆꯣꯏꯔꯣꯜ ꯃꯔꯤ ꯃꯔꯤ ꯂꯣꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨ ꯊꯠꯀꯦ ꯈꯟ ꯄꯤꯔꯥꯡ ꯊꯥꯡꯂꯤꯕ ꯃꯤꯠꯂꯨꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨ ꯀꯥꯡꯒꯦ ꯇꯧꯕꯒꯅꯤ꯫ ꯃꯥꯕꯨ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨꯅ ꯀꯩꯁꯨ ꯀꯣꯏꯗ ꯏꯇꯤꯡ ꯇꯤꯡꯅ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯈꯜꯒꯤ ꯃꯥꯌꯣꯛꯅꯕ ꯈꯪꯕꯤꯗ ꯍꯥꯏꯔꯛꯄꯗꯨ, ꯑꯩ ꯅꯪ ꯅꯨꯡꯁꯤ, ꯑꯩ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯔꯦ ꯇꯥꯡꯁꯤ꯫ ꯉꯔꯥꯡꯁꯨ, ꯉꯁꯤꯁꯨ, ꯍꯌꯦꯡꯁꯨ, ꯍꯪꯆꯤꯠꯁꯨ, ꯃꯁꯦꯝꯁꯨ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ, ꯊꯪꯅꯕ ꯊꯥꯁꯤꯡꯁꯨ, ꯆꯠꯂꯤꯕ ꯆꯍꯤꯁꯤꯡꯁꯨ, ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯁꯨ꯫ ꯋꯥ ꯍꯥꯏꯒꯦ ꯈꯟ ꯌꯥ ꯀꯥꯕ ꯍꯧꯔꯨꯔꯕ ꯅꯨꯄꯤꯗꯨ ꯃꯌꯥꯗꯨ ꯃꯆꯤ ꯂꯦꯡꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯃꯊꯣꯡ ꯈꯪꯗ ꯅꯨꯡꯁꯤ ꯋꯥꯍꯩ ꯀꯌꯥꯅ ꯃꯥꯒꯤ ꯃꯇꯧ ꯀꯌꯥꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯈꯨꯗꯨꯝ ꯆꯤꯡꯁꯤꯟꯒꯅꯤ ꯈꯟꯕꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄꯒ ꯅꯨꯄꯥ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇ꯭ꯔꯕ꯭ꯔꯥ? ꯇꯥꯡꯁꯤ ꯃꯃꯤꯠꯇꯨ ꯑꯅꯤꯔꯛ ꯀꯨꯞꯂꯒ ꯂꯦꯝꯍꯧꯔꯤꯕ ꯄꯤꯗꯨ ꯁꯤꯟꯊꯍꯟ ꯃꯈꯨꯠꯇꯨ ꯑꯃꯨꯛꯇꯪ ꯃꯃꯥꯏꯗꯨ ꯅꯥꯟꯊꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯒꯗꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ꯫ ꯃꯁꯥꯅ ꯈꯪꯖꯕꯅ ꯃꯥꯏ ꯂꯩꯗꯨꯅ ꯊꯩꯔꯒ ꯆꯠꯄ ꯍꯧꯏ꯫ ꯃꯇꯧꯗꯨꯗ ꯀꯌꯥꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯥ ꯆꯥꯗꯅ ꯊꯧꯖꯪꯕꯨ ꯄ꯭ꯔꯄꯞ ꯆꯪꯂꯛꯏ꯫ ꯀꯅꯥꯅꯣ? ꯀꯌꯥ ꯈꯨꯝꯗꯦ꯫ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯏ ꯂꯩꯔꯒ ꯇꯞꯂꯞ ꯆꯠꯄ ꯍꯧꯈꯤ꯫ ꯊꯧꯖꯪꯕ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤ, ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯌꯥꯝ ꯅꯩꯕ ꯁꯥꯔꯒ ꯅꯪꯅ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯍꯌꯦꯡꯁꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ? ꯀꯌꯥ ꯈꯨꯝꯗꯦ꯫ ꯊꯧꯖꯪꯕ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝꯅꯔꯒ, ꯍꯦꯟꯃꯟꯂꯦꯅꯦ ꯅꯪꯕꯣ, ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤ ꯅꯥꯏꯇꯤꯡꯒꯜ ꯁꯤꯇꯤ ꯌꯧꯔꯛꯄ, ꯑꯗꯨꯒ ꯊꯦꯡꯅꯕ ꯅꯨꯄꯤꯗ ꯏꯔꯥꯡꯒꯁꯨ ꯇꯧꯔꯤ, ꯉꯁꯤꯁꯨ ꯍꯌꯦꯡꯁꯨ ꯅꯨꯡꯁꯤ ꯀꯥꯏꯅ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯗꯨꯕꯨ ꯕꯦꯔꯥ ꯀꯥꯗ꯭ꯔꯣꯃꯤ? ꯊꯥꯖꯕ ꯋꯥꯠꯂꯝꯒꯅꯤꯗ ꯑꯗꯨꯏ ꯄ꯭ꯔꯄꯣꯁ ꯈꯨꯇꯧꯗꯨꯗꯤ꯫ ꯆꯠꯂꯝꯕ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯠꯀꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯊꯧꯖꯪꯕ ꯀꯌꯥꯒꯤ ꯄꯥꯝꯕꯣꯝꯗꯨ ꯇꯥꯞ ꯐꯥꯏ꯫ ꯀꯩꯅꯣ, ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄꯗꯧꯅ ꯈꯜꯂꯨꯔꯕ꯭ꯔꯥ? ꯍꯧꯖꯤꯛꯇ ꯍꯥꯏꯒꯤꯗ ꯉꯥꯏꯔꯤꯗꯨꯅꯤ, ꯍꯌꯦꯡ ꯑꯃꯨꯛ ꯍꯥꯏꯔꯨ ꯌꯥꯔꯦ ꯅꯨꯡꯁꯤꯗꯣ, ꯑꯃꯨꯛ ꯊꯦꯡꯅꯈꯤꯗ꯭ꯔꯗꯤ꯫ ꯁꯠ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯊꯧꯖꯪꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯀꯌꯥ ꯃꯊꯧ ꯀꯥꯎꯔꯦ꯫ ꯃꯐꯝꯗꯒꯤ ꯃꯥꯒꯤ ꯇꯥꯡꯁꯤꯅ ꯇꯥꯝꯈ꯭ꯔꯒꯗꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯕ ꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨ ꯀꯌꯥ ꯆꯠꯅ ꯆꯠꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯁꯥꯏꯔꯁ ꯈꯣꯟꯖꯦꯜ ꯇꯞꯅ, ꯁꯔ ꯃꯦꯘꯒꯤ ꯃꯦꯁꯦꯁꯇꯨ ꯎꯔꯕ꯭ꯔꯥ? ꯀꯌꯥ ꯋꯥꯈꯜꯗꯨ ꯉꯁꯥꯏ ꯃꯈꯩ ꯑꯃꯔꯣꯝꯗ ꯂꯨꯞꯂꯤꯉꯩ ꯀꯥꯎꯔꯨꯔꯦ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯁꯥꯏꯔꯁꯀꯤ ꯚꯣꯏꯁ ꯇꯣꯟ ꯑꯗꯨ ꯁꯦꯔꯤꯌꯁ ꯇꯥꯃꯟꯕꯗꯨꯗ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯁꯠ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯥꯏꯔꯁꯁꯨ ꯇꯞꯂꯞꯅ ꯃꯈꯥ ꯇꯥꯏ, ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯦꯅꯔꯖꯤꯁꯦ ꯕꯦꯔꯥ ꯑꯃ ꯏꯀꯥꯏ ꯀꯥꯏ, ꯃꯤꯁꯤꯡꯁꯦ ꯁꯁꯄꯤꯁꯤꯌꯁ ꯏꯑꯣꯏ ꯑꯣꯏ, ꯑꯗꯨꯅ ꯒꯥꯟꯗ ꯈꯛꯇ ꯅꯠꯂꯣꯏꯗꯧꯔꯤ꯫ ꯋꯥꯗꯨꯗ ꯀꯌꯥ ꯋꯥꯈꯜꯗꯨ ꯁꯠ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯎꯈꯤꯕ
ꯑꯈꯨꯟꯕ ꯐꯣꯟ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯥꯡꯁꯤꯅ ꯃꯥꯡꯗ ꯂꯩꯔꯤꯉꯩ ꯃꯗꯨ ꯄꯨꯝꯕꯅ ꯆꯨꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯧꯖꯪꯕꯗ ꯑꯣꯟꯁꯤꯟ꯫ ꯊꯧꯖꯪꯕ, ꯗꯥꯏꯅꯤ꯫ ꯐꯣꯟꯗꯨꯒꯤ ꯃꯄꯨꯗꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯀꯌꯥ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯧꯖꯪꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯀꯩꯅꯣ, ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯑꯃꯨꯛ? ꯀꯌꯥ ꯆꯥꯛꯅ ꯁꯣꯜꯂꯤ꯫ ꯁꯤꯠ, I was distracted. ꯀꯩꯅꯣ ꯃꯤ, ꯋꯥꯗꯨ ꯐꯖꯅ ꯑꯝꯇ ꯍꯥꯏꯌꯨ꯫ ꯊꯧꯖꯪꯕ, ꯌꯦꯜꯂꯣ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯝꯂꯒ ꯆꯠꯄ ꯅꯨꯄꯤ ꯑꯃ ꯃꯅꯨꯡ ꯂꯣꯝꯗ ꯆꯪꯈꯤꯕꯅꯤ, ꯑꯗꯨ ꯑꯝꯇ ꯊꯤꯁꯤ꯫ ꯊꯧꯖꯪꯕ ꯈꯪꯅꯤꯡꯅ ꯃꯁꯛ ꯈꯪꯍꯧꯕ? ꯇꯨꯝ ꯈꯛꯇꯅꯤ ꯎꯍꯧꯕ꯫ ꯀꯗꯣꯝ ꯆꯠꯈꯤꯒꯦ? ꯀꯌꯥ ꯑꯗꯨ ꯑꯗꯥ ꯉꯥꯡꯗꯨꯅ ꯂꯩꯔꯨꯗꯦ꯫ ꯃꯥꯡ ꯊꯪꯂꯒ ꯒꯝ ꯒꯝ ꯆꯠꯄ ꯍꯧꯏ꯫ ꯋꯥꯈꯜꯗꯨ ꯂꯥꯛꯁꯤꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯁꯥꯏꯔꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ Eyes on the east section. ꯁꯥꯏꯔꯁ ꯁꯠ ꯈꯨꯝꯂꯛꯏ꯫ Any cross channels? ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯌꯦꯜꯂꯣ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯑꯃꯒ ꯌꯦꯡꯉꯨ꯫ ꯅꯪ ꯃꯆꯤꯗꯤ ꯂꯦꯡꯒꯅꯨ꯫ ꯑꯣꯀꯦ꯫ ꯃꯤꯠꯅ ꯎꯈ꯭ꯔꯦ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯈꯨꯗꯝ ꯑꯃ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨꯅ ꯆꯣꯏꯔꯤꯉꯩ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯏꯅ ꯃꯥꯡꯈꯤ꯫ ꯌꯥꯆꯪꯕ ꯐꯥꯎꯕꯅꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯅꯩꯗꯨꯅ ꯂꯩꯕꯗꯨ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯤ꯫ ꯃꯈꯨꯠꯃꯛꯇꯗꯒꯤ ꯐꯣꯟꯗꯨꯕꯨ ꯃꯨꯜꯂꯒ ꯄꯨꯈꯤꯕ ꯅꯨꯄꯤꯗꯨ ꯋꯥꯈꯜꯅ ꯊꯩꯔꯤꯉꯩ ꯌꯦꯡꯍꯧꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ꯫ ꯃꯥꯡꯗ ꯂꯦꯞꯈꯤꯕ ꯃꯥꯒꯤ ꯇꯥꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯠꯌꯦꯡꯅ ꯂꯨꯞꯂꯤꯉꯩ ꯑꯣꯐꯤꯁ ꯌꯧꯔꯒ ꯄꯥꯎꯗꯨꯃ ꯅꯥꯊꯩꯔꯞ ꯍꯥꯏ꯫ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯒ ꯈꯪꯃꯤꯟꯅꯩ꯫ DGP ꯁꯥꯏꯔꯁꯇ ꯌꯦꯡꯂꯒ ꯀꯥꯟꯇꯒꯤꯗꯤ ꯀꯔꯤ ꯄꯥꯎ ꯂꯩ? ꯁꯥꯏꯔꯁꯁꯨ ꯄꯥꯎꯈꯨꯝ ꯄꯤ꯫ ꯄꯦꯁꯦꯟꯒꯤꯗꯤ ꯌꯥꯝ ꯐꯕ ꯗꯦꯟꯇꯤꯁꯅꯤ ꯃꯥꯅ ꯑꯣꯏꯔꯤꯕ꯫ ꯄꯦꯁꯦꯟꯁꯤꯡꯕꯨ ꯌꯥꯝꯅ ꯃꯇꯝ ꯆꯪꯅ ꯐꯖꯅ ꯁꯔꯚꯤꯁ ꯇꯧꯏ꯫ ꯑꯩꯁꯨ ꯐꯖꯅ ꯀꯦꯌꯔ ꯂꯧꯅ ꯌꯦꯡꯉꯤ ꯉꯁꯥꯏꯗꯣ꯫ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯇꯞꯄꯤ, ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯗꯅ꯫ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯃꯥꯅ ꯃꯥꯜꯂꯤꯁꯦ꯫ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔꯁꯨ ꯋꯥꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯐꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯃꯥꯜꯂꯤꯁꯦ, ꯑꯗꯨꯕꯨ ꯃꯥ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛ ꯍꯥꯟꯅ ꯔꯣꯁꯃꯦꯔꯤ ꯁꯤꯇꯤꯒꯤ ꯋꯥꯏꯁꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯗꯣꯛꯇꯔ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯍꯤ 2ꯃꯨꯛ ꯁꯔꯚꯤꯁꯇꯒꯤ ꯇꯣꯛꯈ꯭ꯔꯒ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯀ꯭ꯌꯣꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯦꯟꯇꯤꯁ ꯑꯣꯏꯅ ꯄꯨꯔꯛꯄꯅꯤ꯫ ꯀꯔꯤꯒꯤ ꯁꯥꯏꯀ꯭ꯔꯦꯇꯤꯁ ꯃꯥꯅ ꯗꯦꯟꯇꯤꯁ ꯑꯣꯏꯔꯛꯄ? ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯃꯤꯁꯤꯡ ꯑꯣꯏꯔꯤꯕ ꯕꯤꯀꯦꯟ ꯋꯥꯌꯝ ꯃꯥꯒ ꯅꯛꯅꯕ ꯃꯤꯅꯤ꯫ ꯕꯤꯀꯦꯟ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯠꯂꯤ ꯀꯥꯟꯇꯒꯤ ꯃꯅꯥꯛꯇ꯫ ꯃꯥꯒꯤ ꯋꯥꯔꯗ ꯃꯅꯨꯡꯅꯤꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠ ꯂꯥꯛꯄ ꯈꯨꯗꯤꯡ ꯈꯥꯎ ꯑꯃꯃꯝ ꯑꯗꯨꯃꯛ ꯄꯨꯔꯒ ꯂꯥꯛꯏ꯫ ꯃꯦꯕꯤ ꯅꯥꯔꯀꯣꯇꯤꯛꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯑꯦꯛꯆꯦꯟꯖ ꯇꯧꯔꯤꯕ꯭ꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ? ꯃꯦꯘꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤ ꯀꯥꯟꯇꯕꯨ ꯀꯧꯈꯠꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯗꯨꯗ ꯀꯌꯥ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯗꯨꯅ ꯌꯥꯝ ꯃꯥꯡꯖꯒꯅꯤ ꯁꯥꯔ꯫ ꯀꯥꯟꯇ ꯃꯇꯣꯝꯇ ꯅꯠꯇꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯚꯟ ꯄꯦꯁꯦꯟ ꯐꯥꯎꯕ ꯐꯦꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯀꯥꯟꯇ ꯍꯦꯛ ꯐꯥꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯣꯠꯈꯤꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤ ꯇꯔꯥꯏ ꯇꯔꯥꯏ ꯃꯍꯥꯛ ꯃꯥ ꯈꯛ ꯐꯥꯕꯗ ꯄꯥꯎꯈꯨꯝ ꯐꯪꯕ ꯉꯝꯃꯣꯏ꯫ ꯇꯥꯍꯔꯣꯏꯁꯤ, ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯌꯦꯡꯈꯤꯁꯤ꯫ ꯁꯥꯏꯔꯁꯁꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯆꯤꯡꯅꯔꯦ ꯍꯥꯏꯗꯨꯅ ꯀꯥꯟꯇ ꯍꯦꯛ ꯐꯥꯕꯗ ꯀꯥꯟꯇꯒꯤ ꯑꯅꯝ ꯀꯟꯕ ꯄꯥꯎꯈꯨꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩꯒꯤ ꯋꯥꯔꯤ ꯈꯪꯕꯁꯨ ꯉꯝꯃꯣꯏ꯫ DIG ꯃꯨꯛꯇꯥꯔꯩꯗꯨ ꯐꯤꯡꯒꯠꯇꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯦꯟꯗꯤ ꯈꯪꯗꯅ ꯑꯗꯨꯃꯛ ꯇꯣꯛꯂꯗ꯭ꯔꯥ? ꯀꯥꯟꯇꯅ ꯕꯤꯀꯦꯟꯒ ꯌꯥꯅꯔꯗꯤ ꯃꯈꯣꯏ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤꯅ꯫ ꯁꯥꯏꯔꯁꯁꯨ ꯃꯔꯛ ꯊꯠꯂꯦ꯫ ꯀꯥꯟꯇ ꯈꯛ ꯐꯣꯡꯅ ꯐꯥꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤꯅꯣ? ꯊꯧꯖꯪꯕꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯅꯍꯥꯟꯅ ꯀꯥꯟꯇꯕꯨ ꯊꯥꯗꯣꯛꯂꯒ ꯁꯦꯟꯅꯍꯜꯂꯤꯕ ꯃꯣꯏ ꯃꯌꯥꯝꯁꯤꯡꯗꯨ ꯀꯩꯗꯧ ꯂꯩꯒꯦ? ꯀꯣꯛ ꯌꯥꯎꯗꯕꯗꯧꯅ ꯍꯧꯖꯤꯛꯇ ꯒ꯭ꯔꯤꯒ꯭ꯔꯤ ꯇꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯉꯥꯡꯁꯤꯡꯗꯨ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯟꯇ ꯐꯣꯡꯅ ꯐꯥꯕꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯈꯜꯂꯤꯕ꯭ꯔꯥ? ꯀꯌꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯥꯟꯇꯕꯨ ꯍꯦꯛꯇ ꯐꯣꯡꯅ ꯐꯥꯕ ꯌꯥꯔꯣꯏ꯫ ꯐꯥꯔꯁꯨ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯍꯟꯗꯅ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯃꯔꯥꯜ ꯊꯤꯔꯒ ꯐꯥꯒꯗꯧꯕꯅꯤ꯫ DGP ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯑꯇꯣꯞꯄ ꯑꯔꯥꯟꯕ ꯑꯃꯃꯨꯛ ꯊꯤꯕꯗ ꯐꯪꯗ꯭ꯔꯒꯗꯤ ꯀꯝꯗꯧꯕ? ꯀꯌꯥ ꯆꯤꯟꯕꯥꯜꯗꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯤ꯫
Kidaway Pangudu Oasis Hospital the Dr. Kantaki Resignation gi maram the TNC Researchers Thasi Icham Chamna Haisi Hospital the Tugi Doctor Singi data history collect to Hansi Researchers Thabagi Ayabadu President the Gilobiro DGP CERN Matamdi Masana Chang Batavan Equisungai Bakan Bataridan Wadana fall Oigatari Aduna Mayam Suhoi Haiduna Yani Application Khara Ibayaba Maram Singh Panduna E DGP Su DIJ Amadi Commissioner Gapuna President Gimanak the Chatna Bathokre Ningtino Balcony adu da tumina unduna phami Nasai hospital dagi Laikhat Kiba Miholadu Hojik so dum tanikli Message ta Hirakibagi Matung Inna Angang Singh Adubu Thadokani Haikiba Dugisu News Ngairi Phone to Puthokduna Hanjin Pungyeng Taramathai Makai Taram Daidoda Balcony do Lonsilla Makada Kumtharaga TV room adu da Changlaga TV do on tawi Papa Chanana Pau do Shulaknaba Heading Tauramle 11:30 PM News Breaking News Mapam Kangdana Mangkiba Heaven Academy ki bus tu Hojik ni heki mamangda Air Force na Almighty Hill gi Jingkhongdagi thengnakre Bus tu thaukiba driver LK Kishore ga loinana external tour chatkiba Satra nifu manga su Gyan Mangna bus manungda yaurami hairi Adubu Academy asigi Oja Biken YMD Hojik su dumak mishing wairi Thaudok asigi maruk jumba paudam khangnabagi damak Hojiksu City Police Investor Air Force Singna Operation Kanna Chathari Paudu tabu tanabani ngasaidagi ngaijabasu News to tabaga ningthinu wakhal du makalamje masadunina khajik taje sor ama hondoi adubu sor du chaning tana hondok tringe notification lakbagi makholda mamitu set lay tharagi yeng message from ... Nangna haibu pumbutaw aduga nang sukaw itapuya hingli ma hingli bumakai ay may richak ay na may richak laga nang ingna laybayar ma hingli bumakai nang nara laybini ay bumatasa handuna laknaga ng tino you let a living hell live here with us sis an idiot and you are a coward nang tino hay nang dananoy mabu adok hantana irakliba message ado pabu loybada machinda karim na duna soni and you are a fool who believes he is brilliant becomes blind to his own ruin adubu machinda soliba wahi nokliba minok kadugi tayona bada highway in b thoganai oiduna message sama type tawraga reply piri sir ayi mata kaujade sir gi yathangdana ta aigi thopumba athubada pangthokan ai itapayabu hatkai Hospital halakpadagi kanung aduda ungduna layba chak chasi yadaba machanupigi maung aduda sananupa khatna tingjol thoibi mirandada phone tawraga wari tawi adubu anidusu ngasiri chatminadabana khangde haina haire sananuna kari no hairaga phone thamkibaga anidu tangsida call tawre tangsi khingliba phone du paide hanjin adumak hek khingjile anam kanbagi nungsiti chapmanabani ahuma hek paiju phawba tawre tangsi pisum du suktok sukjan tawraga phone du receive tawi hek paikhatbaga lingjal thoibina cheire namai du kaigera nana du dadabra ngasai de khingba phone do miranda su haire tumma bunangba siri tawba khonthokta khomi thamdreda adudi kaidawriba khumde nupidu lingjal thoibi taptharaga chakati charabo nangba kai leirage hanjin phone tawreise kai haidunu hairo ai thamage lingjal thoibi isaudi haijindana langninglaban adubu taptharaga haire nangya nai dudi pharabo sato baba photo tharo yenge phajabrana tangshi hainingdana khumi mi chinmandana yengaktreda adudi hayeng chatoi taradi mirandai bani sulagi college chaloi noida laki tawni chatharurase du halaga aduga koiba muk chatnaba ko tumina lei tangsi
ꯃꯥ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯗ꯭ꯔꯦ, ꯆꯠꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯑꯥꯏꯄꯦꯗ ꯈꯨꯟꯕꯤꯕ ꯅꯨꯄꯥꯗꯨꯅ ꯁꯛ ꯏꯀꯥꯛ ꯀꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ꯫ ꯅꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯅꯍꯥꯟꯈꯩ ꯅꯪ ꯊꯤꯔꯒ ꯂꯩꯕꯁꯨ ꯅꯠꯇꯦ, ꯉꯁꯤ ꯅꯪꯒ ꯊꯦꯡꯅꯔꯦ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯊꯣꯔꯛꯀꯦ꯫ ꯇꯥꯡꯁꯤ ꯇꯞꯂꯞꯅ ꯑꯩꯒꯤ ꯊꯥꯏꯅ ꯑꯥꯏꯄꯦꯗ ꯑꯃ ꯃꯥꯡꯈꯤꯕꯗꯣ ꯃꯤꯅ ꯈꯨꯟꯕꯤꯔꯒ ꯂꯩꯔꯝꯃꯤ, ꯑꯗꯨ ꯂꯧꯕ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯁꯦ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅ ꯈꯨꯜꯂꯝꯃꯤꯅꯣ? ꯃꯤꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯕ꯭ꯂꯦꯛꯃꯦꯜꯒ ꯇꯧꯔꯛꯏꯔꯕ? ꯃꯃꯥꯏꯗꯨꯗ ꯀꯤꯟ ꯊꯤꯟꯖꯤꯜꯂꯝꯕ ꯅꯠꯇ꯭ꯔꯣ? ꯇꯥꯡꯁꯤꯅ ꯎꯪꯂꯤꯕꯗꯨ ꯃꯔꯝꯁꯤꯅ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯑꯅꯤꯗꯨꯗꯤ ꯐꯤꯡꯒꯠꯂꯤ꯫ ꯃꯤꯔꯟꯗꯥꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯤ, ꯀꯩꯗꯧꯔꯛꯏꯅꯣ ꯃꯤꯗꯨꯅ? ꯍꯌꯦꯡ ꯆꯠꯂꯒ ꯁꯨꯔ ꯁꯨꯔ ꯅꯩꯊꯠꯀꯦꯅꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯡꯁꯤ ꯉꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯅꯣꯛ ꯑꯃ ꯆꯣꯡꯊꯣꯛꯈꯤ꯫ ꯑꯣ ꯌꯥꯔꯤꯁꯦ, ꯚꯥꯞ ꯐꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯅꯪ? ꯆꯥꯗ꯭ꯔꯤꯗ, ꯄꯨꯛ ꯏꯊꯟ ꯊꯜꯂꯤ, ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯊꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯒꯤ ꯄꯨꯛꯁꯤꯗ ꯃꯔꯣꯜ ꯑꯃ, ꯀꯛꯆꯤꯡꯒꯤ ꯆꯥꯛꯈꯥꯎ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ? ꯇꯥꯡꯁꯤ ꯅꯣꯛꯂꯛꯏ꯫ ꯇꯥꯡꯁꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯅꯤꯗꯨꯁꯨ ꯁꯣꯔ ꯈꯔꯗꯤ ꯍꯣꯟꯗꯣꯛꯏ꯫ ꯄꯥꯈꯠꯆꯩ, ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗ ꯇꯥꯡꯁꯤꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄꯗꯨ ꯍꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅ ꯃꯃꯥ ꯃꯄꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯋꯥꯖꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯟꯗꯥꯒꯤ ꯍꯧꯅꯕꯤ ꯍꯧꯔꯛꯏ꯫ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯑꯣ, ꯉꯁꯤꯒꯤ ꯊꯥ ꯈꯨꯐꯖꯁꯦ ꯑꯝꯇ ꯌꯦꯡꯍꯧꯋꯣꯃꯤ꯫ ꯊꯥꯅꯒ ꯐꯖꯕꯒ ꯑꯩ ꯅꯨꯄꯥꯅꯒ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯤꯗ ꯃꯥꯂꯪꯕꯅ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯍꯧꯕꯅꯤ, ꯑꯩꯒꯤ ꯁꯝꯂꯥꯡꯒꯁꯦ ꯀꯌꯨꯝ ꯍꯨꯝꯃꯦꯃꯤ꯫ ꯋꯥꯗꯨꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯤꯔꯟꯗꯥꯗ ꯆꯥꯔꯔꯦ꯫ ꯄꯛꯇꯕꯤ ꯍꯥꯏꯁꯤꯅꯤ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ? ꯂꯞ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ? ꯅꯪꯒꯤ ꯔꯥꯁꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯕ? ꯋꯦꯔꯁ ꯌꯣꯔ ꯔꯥꯁꯤ ꯊꯦꯡ? ꯃꯤꯔꯟꯗꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯃꯥꯅ ꯍꯦꯛꯇ ꯁꯨꯀꯅꯤꯗꯧꯅ ꯇꯧꯔꯛꯑꯕꯅꯤꯅ, ꯃꯥꯅ ꯍꯦꯛꯇ ꯁꯨꯀꯅꯤꯗꯧꯅ ꯇꯧꯔꯛꯀꯅꯤꯕ ꯃꯁꯤ ꯃꯤꯁꯦ꯫ ꯍꯣꯜ ꯂꯦꯝꯕ ꯈꯔ ꯈꯔ ꯇꯝꯁꯦ꯫ ꯃꯤꯔꯟꯗꯥꯁꯨ ꯈꯨꯝꯃꯤ꯫ ꯍꯣꯜ ꯂꯦꯝꯕꯤꯁꯅꯥ꯫ ꯋꯥꯈꯜꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯍꯥꯏꯊꯈ꯭ꯔꯕꯅꯣ ꯈꯪꯉꯨꯗ꯭ꯔꯕ ꯇꯥꯡꯁꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯃꯨꯠꯀꯗꯨ ꯃꯈꯗꯪ ꯑꯣꯜꯂꯛꯏ꯫ ꯇꯥꯡꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, ꯐꯣꯟ ꯊꯝꯈꯤꯅꯨꯀꯣ, ꯐꯣꯟ ꯄꯥꯏꯔꯒ ꯇꯨꯝꯁꯤꯀꯣ꯫ ꯃꯔꯨꯞꯅꯤ ꯃꯄꯣꯛꯁꯤꯒꯤ, ꯊꯋꯥꯏꯁꯤꯒꯤ ꯃꯤꯀꯨꯞ ꯑꯃꯇ ꯋꯥꯈꯜ ꯁꯨꯛꯊꯅ ꯂꯩꯕ ꯌꯥꯗꯕ, ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯅꯪ ꯋꯥꯈꯜ ꯋꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯨꯝ ꯆꯣꯡꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯣꯛꯍꯜꯂꯤ꯫ ꯃꯉꯥꯜ ꯂꯩꯇ ꯃꯝꯗꯨꯅ ꯂꯩꯔꯝꯕ ꯋꯥꯈꯜꯁꯨ ꯈꯨꯠꯁꯦꯝꯒꯤ ꯃꯩꯉꯥꯜ ꯊꯥꯟꯁꯤꯜꯂꯒ ꯉꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤ꯫ ꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯍꯔꯥꯎꯅ ꯍꯤꯡꯒꯦ ꯍꯥꯏꯕꯗ ꯇꯥꯡꯁꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯑꯦꯟꯗꯣꯔꯐꯤꯟꯁꯅꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯤꯔꯟꯗꯥꯅ